अहानबद सोशल मीडिया साइट ओरिबा फेसबुक ता कोरोंगानबा खुमन थगलप पोस्ट अहानबा ओइना मैम शेयर तौजगे इमा सिंग लाकपीदुन मसावैबा अखोइगी अवार अपा कया मतेंग तौबिरमी हाइबिगी सक्तम अमगी फोटोगा लोइनना पोस्ट अमा थगलकली अमरोमदना रॉबिन मंगांग ख्वाइरकमना थगलप पोस्ट अमना काबुई जातिना लौबिखिबा वारेप ख्वाइदिगी अवांगमा थाकता इकाई खुमनबु उसरी Kabui singgi damakta eikhoina sapsana thauna laina lepkani haiwa Robin mangang khwarapamgi wafam Facebook ta update torokli amaromda mahesor thonau jamna thagalakpa posamana yum amada isil inaw mot manaba yawi manadaba yawi mot manadaba eikhoi masil isin inawgi yengaga ima hundu amba yaroi ima nungai handaba yadi ima kandaba yade ima lebak kandaba yade habu wafam thamnakli Panam Pauxi di Maru e Pauxin Congress Raga Manipu top channel gi Makedi gi Miam the Thamzagi Ahan but the BJP Amadi Congress na Thawai Yakshilim Labadi Iranga Shilushilamba Yarabani Maestro Tonozum BJP Amadi Congress na Mikal Matamda Utkiba Lingzel Amadi Thawai Yauna Honakiba Adagumna Iranga Sigi Waration Purana Bohonaram Labadi Nana Lushilamba Yarabani Haina RPA Atawaligi National Secretary Maestro Tonozum na Fungokre Wapamasi Bishnupur district ki manungsana Naran Sanada, Koki militant sina Numayamadi bomb ne Landadana, CRPF personal ni Hatkiba Madi, Aniyamana Suwan Kiba Taudu Odugi Matanga, Guhatigi Dispur press cup the Panto Pau Gimi from the Mahana Fundokimini. Party Siki Northeast Observer Binod Nikolze Yana Pantokiba Mipa Maduda, Mayasona Fundokibata. Mikal Nakshilakpa matamda BJP amadi Congress ki MLA sing punsinduna magi party ki mire mai paknaba angamba thakto honakraba sungasidi Mikal loirabanina Mikal mamangda laikiba lingzela du yararoi lairoi miyamgi mihut singasina yellow mi iraisa singi khanbigi mahuta masa masagi taubangamba amadi phamgi khaktama khanbadagi miyamna khamthengna awaba mayuknaribane ki Amaromda Paugimi Pamadura Saruyakiba Northeast Observer Binod Nikolze na Fundokibada Manipura Democracy one took later Habada Hamamatoloi Mr. Miyam Amadi Security Force Kiada Landado na Missimina Kia Tokliva Say Farakadoraba Iranga Sikanana Lakshin Gani Haina Wuhang Tobagaloina Iranga Sigi Warriors in Pranava Mesuna Tangzilapa Kong the party is na Maku Sawat Kanimadi Miyangi Ihulkang Tabak Togani Loinana Naran Senada Kukikulai Pibishina CRPF personal ni Hatkibamadi Anibuna Tamtina Suwan Kiba Taudo Odubusu Awang Takti Yaning de Haina Northeast Ki Observer Binod Nikolze na Fundurabi Haina Paush na Makatana Palakli Atopa Paomana Gari may sakre accident na amasokle yumge thonggal da khamduna thamba tata safari gari ama may horakpadigi laikai miyam amadi fire service na kanba ngamhore thaudo osi singja mayengbam laikai de thokibani thaudo osi mayengbam repin apokpa m kumar kobam yemagi thonggal da khamduna thamba tata safari registration number mn03c 0061 asi khangawduna may horakpadigi laikai miyam amadi fire service na kankibani Nakalamaromda ngase pung mapan nga makhairum tarakpada Yay School Moirang Them Traffic Point Mayada Honda Activa registration number MN01AC 1398 ka Tata Tipper registration number 01AA 6531 ga thinjinabada Honda Activa thorok liba nupi masada sokpadi hospital pukatuna laikana krehadi Amaromdana sinmising inumit me dena lakpada CPI ni proposal pirakli Corporate Communal Politics that Luplava Narendra Modi Amadi Makatana Shakti Pahendanava Laibasigi Lomi Amadi Sinmi Sing Sankshilapa Kongjang Singda CPI na Sakotani Malemgi Sinmi Sing in the mid Medena Lakpada CPI Manipur State Council na State Asigi Walking Class the Lady Singda Yepapausal Pirakli CPI Nathadorakpa Sirulamada Imperialist USA na UNOG Resolution Sing Kongoina Duna Communist Laibak Cuba gi mathakta sahi khumpu hena economic sanction thamjin megi mayokta akan mamong ni yaningde adomaina mag US ki athingma thamna Cuba na malem gi lebak kya da analeng gi lamna sauna mateng tawba ngamliba si ithat leba asigi khang bakan ba amadi socialism da thajaba thamda gini leba asida su Kerala gi Left Democratic Front Lekha Tahanaba Prime Minister Narendra Modi na Federalism system gi makara pigdab state ki sentang matamsa na pitoktrabasu
Socialism ki yumpham lingna bo honariba LDF lengakna masagi araiba fan sijenaduna misa miyam yauna matu sone hingliba kangluk kya gi haksing phangali Narendra Modi gi lenga sina imperialist khutpu singna sakholak liba amasum sakhotpa watliba lewak singi economic resourcing maning tamna lathukpa yana ba sanahan khiba Leo liberal economic policy makhatana sanahan badagi leba asigi masing yamnaba miyam marakta lairaba masum inakhunba anigi mari hanadagi lapthukna halakle masina lairaba masum inakhunba anigi marakta muknaba hengalakpadagi pamdaba thodo wathoksi hengalakle Narendra Modi gi lengak sina corporate communal politics lukhibadagi wana phanglakhiba sinmi singi mamal naidraba haksing matnaba anauba labor code mari sanahan kibadu working class movement lekha tahanana bohonarakpani asigumba lenga asibu makhatana shakti pahendana ba leba asigi lawmi amadi sinmi singna sangshilakpa khongjang singda CPI na sagoli malemgi sinmi sing amat oina punsilo masida mangjagadoribasi pokpadagi loinaraklaba minai yokring adutani haina Karl Marx amasum Frederick Engels anigi mamal naidraba paujel singakna lairiba makhai sinmi singna thengnaba khuding mai pakani haiba kaurisi haina sirol asina makhatarakli atopa pawmna kongba laithong phunkhre ngasi sajibu kunga mathoini panba numida sida kanglai pak manipur gi kanglai pibaril gi sahi gi lewa ki masulama oiriwa sajibu thagina aroiba kongba laithong phunba sajibu laikhun menbagi laithau thoram kongba lengang pokpi panglai da pangtokre Uttara Sanglil Sana Kunungi Publicity Secretary Laisram Poirai to na Thadora Postir Ramanahai Nasigi Thoramasida Maiso Ibudogi Mapamda Kuyom Taki Loinana Lebak Ningtau Kanglai Pibaril Iningtau Maidingu Leshema Sana Zaubaki Dama Agom Ningtau Pamnaibis Maiso Maiba Pena Asiba Amaibi Loisang Tangta Loisang Yauna Tau Panki Loinana Arroibada Ibudogi Mapamda Irebak Iram Kanjaduna Langam Piral Tesana Vatoni Kianisu, Paushida Makatana Fondorakli, Atopa Pau Mana Kulai Sing Fort Creek, Kala Paudigi Security Force in the Palm the Batagok Sing Tokana Balakala Pasik in Tarangi Saragama Oina, Ngaranung Til Impal East District Police Ki Kangbuamana, Mantripoki Bazar, Tibu Humigi Tabak Satavada, Kulai Pibis in the Lot to the Tamlamba, Yamlava Kulai Sing Fort Creek, Impal East Police Commando na Fogalava Kulai Sing into the 9 Met and USA haina thaba 9mm pistol ama made in Italy haina thaba pistol ama magazine ama maru saniga yankhai amadi atopa nongmai maru samniga kunga mangani pharabu khulai sing makha taba ain goeba thabak lokanaba hengang police ta sinakre atopa pawmana amesko na es Christopher Aimol taram okre ngasi all Manipur ethnical social cultural organization amesko na handak pangthokiba UPSC Naloba Civil Service Examination 2023 da All India Ranking Serial Number 921 Maipal Alaba is Christopher Aimol Kulen Village Tenopal District Bu Asamba Kudol Galoinana Taram Opagi Thoram Konjang Hazari Lekai Liba Amesko gi Office ta Pangtok Rehaina Amesko gi Policy Secretary W Dipu gi Serol Amanahari Serol Asina Makatari Pati Thoramasida Manipur Kunda Minari ba Aimol Furuk ki Han Oina Maipalakpa Asida Hainingai Laitana Nungaiba Pausaba Galoidana Puning Tawali Amesko na Sangshiliba Amata Oibigi Wakalonda Maipaklava as Christopher Aimol Manipur gi Laimaida Aimol Purubasi Apipa Purup Oizarabas Asoba Pida Amakan Mangalakpa Sida Aimol Purup ki Danatana Manipur Purup ki Oina Asoba Contribution Amani Haina Puning Tawali Amesko na Lisangshina Sangshilakliba Integration for Peace and Coexistence asida mai pakgi khudam sangdam ama oina tungna hogolagliba na singda amadi laiminariba purup singdagi su asigumlaba phida asida saru yaraklabadi he na mai pakpa ngamgani haibigi thajabasu ngasigi reception program asida amesko gi president loitongbam ibo tumina thamkhiena pausida makhatana phongdorakli Makasa Tarak Poina Pausal Pausing editorial Mamna Thamzagi Market Policy CM the Lomi Singi Income Hankat Hanana Bohonasi Nasingasima Istirasigi Singa Masum Tam the Putokli but one to one Mahimarong Singi Potok Sing Mapalam Gimio Sing a Pamba Henra Pagaloina Lomi Sin Missing is Hentok Lambi Supagalakli Oidakli ba Homa Kontanga Sima Housing Lady was Sarkar Sina Puxiel Singna Hotnabig Asoba Mahini Istirasigi Tameng Long the Putokliba Komla Urkulgi Kasai the Pangliba Sampra Herzol Pangliba Sing
Singi mafam ayamada puthokliba kihom hairiba singa sida natana uhai wahai gi puthoksin India gi tuan state singda natana atai malem gi lebak sing demand tawgi hengalakpada natana pharmacy singi sentok lambi ama semangamle loinana state asigi sel thungi phibam phagat hanbada asobo mating oiri state sarkar nasu pharmacy singda arriba mong loan piduna puthok sathok marang kaina puthokna bohonari sarkar sina lomi sinmi singi thauna haptuna suning nomning bagi wakhalun pokonduna sinjak mi pan tang da lamdam ma haibadu khut lam phangwagi asa murakli matang naina ba yari ba maroi bu wapma mana lamdam sigi lomi sinmi singna puthokli ba mahi marong singasi mapa lamda ka hena thadokhi badagi lamdam gi miyamna tangai fadana nomugi sisinari ba polam kharadi mausagi pot ki mamal dagi ka hena hengalakpagi awaba amadi ngasi mak mayunari हाइरिबा सिदनतना ओहाई की पोथोक्या सु आइखोगी काइथेल द फंगबगी सांग हाइनिंगाइ लेतना हंथरकले ओइरकलिबा थावोंग सिना लौमी सिनमी सिंग पोथोगलिबा महि मरोंग सिंग काइथेल द फंगबगी याम हंथरकले खुदिमा सि करिगिनो हाइबा तारगदि सरकार अमदि सरकार की मखाद लैरिबा हॉर्टिकल्चर अमदि एग्रीकल्चर डिपार्टमेंट ना मार्केट पॉलिसी सेमदबा अमदि ngak ki oiba thoksil chathatuna lakpanani maram aduna lamdam asi sahong hong lamdam am ohena na ba sijak mi pan tang dana ba sarkar na tung koina sanaga da ba market policy ama sema tangai fadi market policy semdra badi lawu singu amadi farmer sing na sinjak marang kaina puthok labu su aikoi kaithel la pocha gi mamal ahong mamal da phangan mangam loi lamdam sida puthok liba mahi marongi sathoki bolom yeng la ahen ba puthok ma pan thadok pa license sarkar na pigadawni miye khrana singdong gi da makhalaga sathari ba karbar si thingadawni lamdam asigi miyam gi darka roiba sinja ki awat padu akaknaba thausalama sathadrabadi mention mangamloi hiram sida akhang hi tanaduna tung koina satnagadaba lamdam siga sunaba market policy ama athubada semna bohonasi sinjak mi pan tang da basakotpa nungai ye pha lamdam ama ohenbada ohen sarkar na mangzul thana thautang loksi sahi gi budget ta horticulture amasum agriculture department gi lupa crore kya haplabasu matam gusunaba mahi marong puthona ba madi lamdam asigi lairaba lomi singi income hengana ba market policy semdrabadi sinjak mi pan tang ba haibatu kokpangam khiro heba paujal paukse gi editorial mem special content moina mem na makhata na thamjari loiselak poina tentak pa to pa pawm Imphal East District Police na nongmay sumaru fogre Imphal East District Police na ngarang Mantripuki Bazar area da thibuhum gi thabak sa thabat yamlaba nongmay masung kusukulai kya fogat ngam khre Police ki phangwa paw da Imphal East ki district ki SPK mega center gi supervision makhada additional SP ops case heroine lusing du ngarang nungtil pung ohumlom taba matamda Mantripuki area da thibuhum gi thabak sa takhi thibuhum gi thaba da Mantripuki Bazar community hall auto rickshaw parking manaki mongsong amada Lotsinduna Tamlama Nomayamadi Kapi Yariba Marukaya Fogatong Kibane Hagalava Pulam Singadu US the Saba 9mm pistolama Italy the Saba 9mm pistolama Kapi Yariba Maru Kumdraga Mangamadi 9mm gi Kapi Yariba Maru Samri Kunga Mangani Hadi Hagalava Pulam Singadu Hangang Police Station Makata for Ain Tabak Singokanaba Sinakri Hadi Aduga Husquina di Miam Pau Sumatang Solution Jaragama Sumam Puna no Bob Date Naminasi